ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯡꯐꯝꯗ ꯀꯧꯔꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝꯗ ꯀꯧꯔꯨꯕ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯗꯔꯨꯕꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯠꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯅꯥꯎꯕꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯥꯎꯕ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ "ꯀꯩꯗꯧꯔꯒꯦ ꯗꯔꯨꯕ? ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯦꯝꯆꯥꯒꯤ ꯋꯥꯈꯜꯗ ꯅꯪꯒꯤ ꯅꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯂꯣꯏꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ?" "ꯏꯇꯥ, ꯀꯝꯗꯧꯅ ꯀꯥꯎꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯑꯕꯦꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯏꯁꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤꯕꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤꯅꯦ꯫ ꯅꯪ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ? ꯑꯈꯣꯟ ꯑꯍꯥꯟꯒꯤ ꯋꯥꯅꯤ꯫ ꯅꯪꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯕꯦꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯔꯝꯃꯗꯤ ꯀꯥꯎꯒꯅꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ, ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯇꯥꯎ." "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯟꯅ ꯆꯠꯂꯝꯂꯕꯁꯨ ꯃꯥꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯐꯔꯦꯁꯦ, ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯛꯑꯣ." "ꯏꯇꯥꯎ, ꯅꯪ ꯀꯣꯏꯊꯣꯛꯎꯔꯣ, ꯑꯩ ꯉꯥꯛꯇꯪ ꯁ꯭ꯋꯥꯏꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯍꯧꯈꯤꯒꯦ." "ꯏꯁꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯃꯐꯝꯗꯅꯤꯅꯦ ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ꯫ ꯂꯥꯛꯎꯁꯦ, ꯊꯕꯛ ꯑꯃ ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯂꯤ꯫ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯗꯔꯨꯕꯅ ꯌꯦꯡꯂꯒ, "ꯌꯦꯡꯉꯨ ꯏꯇꯥꯎ, ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯁꯛ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏ." "ꯀꯗꯥꯏꯗꯒꯤ ꯐꯥꯎꯔꯗꯒꯦ? ꯃꯈꯣꯏꯗꯤ ꯃꯤ ꯁꯤꯕꯗ ꯏꯉꯣ ꯇꯟ ꯆꯥꯔꯅꯤ ꯈꯦꯆꯤ ꯆꯥꯔꯅꯤꯗꯅ ꯍꯔꯥꯎꯗꯅ ꯃꯣꯏꯗꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯃꯈꯨꯠ ꯊꯦꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯕꯥꯅꯤꯗꯣ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯔꯨꯕꯅ "ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯥꯎꯕꯅ "ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇ ꯎꯅꯔꯨꯁꯦ ꯇꯧꯕꯅꯤ, ꯀꯔꯤꯅꯣꯃ ꯄꯤꯅꯤꯌꯦ, ꯑꯗꯨꯗꯨꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯅꯥꯎꯕꯅ ꯈꯨꯝꯕꯗꯨꯗ ꯗꯔꯨꯕꯅ "ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯥꯎꯕꯅ "ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ, ꯅꯪꯕꯨ ꯚꯥꯞ ꯐꯔꯨꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯏ꯫ ꯗꯔꯨꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯣ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯅꯥꯎꯕ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ "ꯀꯔꯤ ꯄꯣꯠꯅꯣ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯁꯦ, ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯎꯁꯣꯞ ꯇꯧꯋꯦꯕ, ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯨꯅ ꯏꯟꯖꯥꯡ ꯈꯔ ꯄꯨꯔꯛꯄꯅꯤ." "ꯍꯦꯔꯥ, ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ." "ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯤꯖꯅꯤꯡꯗ ꯇꯧꯕ, ꯆꯥꯅꯤꯡꯗ꯭ꯔꯒꯁꯦ ꯂꯪꯊꯣꯛꯈ꯭ꯔꯣ." "ꯑꯁ ꯅꯪꯁꯤꯗꯤ, ꯂꯥꯁ ꯄꯤꯔꯣꯁꯦ." ꯇꯧꯅꯔꯤꯕ ꯑꯅꯤꯗꯨ ꯗꯔꯨꯕꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯕꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯕꯦꯝꯆꯥꯒꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯏ, ꯑꯗꯨꯒ ꯗꯔꯨꯕꯒꯤꯅ ꯈꯔ ꯊꯦꯡꯊꯅ ꯒꯧꯔꯒꯤꯗ ꯆꯩꯔꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯥꯟꯅꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯕꯦꯝꯆꯥꯅ ꯇꯤꯐꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯃꯊꯦꯜ ꯈꯔ ꯍꯥꯞꯇꯨꯅ ꯗꯔꯨꯕꯗ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯜꯗ ꯄꯨꯊꯣꯔꯛꯇꯨꯅ ꯗꯔꯨꯕꯗ ꯄꯤꯔꯤ꯫ ꯗꯔꯨꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯕꯦꯝꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯣꯠ ꯑꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯇꯪꯉꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯗꯔꯨꯕ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯣ ꯄꯥꯏꯔꯤ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯃꯥꯏꯗ ꯇꯥꯒꯦ ꯇꯧꯏ꯫ ꯑꯕꯦꯝꯆꯥꯅ "ꯑꯁ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯤꯟꯅ ꯇꯣꯛ ꯁꯨꯏ꯫ ꯗꯔꯨꯕ "ꯑꯩ ꯅꯥꯏꯅꯦꯍꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯤꯐꯤꯟ ꯑꯗꯣ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫
ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯗꯔꯨꯕ ꯃꯇꯣꯝꯇ ꯅꯣꯛꯃꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯃꯪꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯎꯕ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯏꯍꯦ ꯅꯪꯅ ꯁꯤꯗ ꯌꯦꯡꯉꯒ ꯅꯣꯛꯏꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦꯕ ꯁꯤꯗ ꯍꯥ ꯀꯩꯁꯨ ꯅꯠꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯛꯑꯦ ꯅꯥꯎꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯎꯔꯝꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯈꯔꯁꯨ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯗꯕ ꯌꯥꯔꯔꯣꯏ ꯑꯁ ꯑꯩ ꯀꯌꯥꯕꯨ ꯀꯣꯏꯅꯤꯡꯗꯦꯗ ꯍꯣꯏꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯊꯝꯃꯨꯔꯒꯅꯦ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯑꯩ ꯊꯣꯏꯗꯣꯛꯄ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯑꯁ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛꯅꯦ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤꯁꯨ ꯄꯨꯟꯁꯤ ꯇꯦꯜꯂꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯏꯃꯟ ꯑꯣꯏꯗꯅ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅꯅꯣ ꯄꯨꯟꯁꯤ ꯍꯤꯡꯒꯗꯣꯏꯁꯤꯕꯣ ꯑꯁ ꯏꯇꯥꯎ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯍꯣꯏꯅꯦ ꯍꯤꯡꯅꯤꯡꯗ꯭ꯔꯒꯅ ꯍꯌꯦꯡ ꯍꯜꯂꯨꯔ ꯁꯤꯔꯨꯅꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯅꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯥꯎꯕꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯉꯥ ꯊꯣꯡꯕ ꯑꯃꯗꯤ ꯏꯔꯣꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯂꯤ ꯃꯗꯣ ꯗꯔꯨꯕꯗ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯜ ꯂꯥꯡꯂꯤ ꯑꯗꯨꯕꯨ ꯗꯔꯨꯕꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯆꯥꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯅꯥꯎꯕꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯒꯤꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯂꯕ ꯄꯨꯈꯝꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯑꯕꯦꯝꯆꯥꯒꯤ ꯋꯥꯔꯤꯗ ꯑꯗꯨꯃꯛ ꯁꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯡꯃꯤꯟꯅꯈꯤꯕ ꯑꯃꯗꯤ ꯉꯥꯎꯃꯤꯟꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯥꯎꯕꯗ ꯍꯥꯏꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯁꯨ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯃꯥꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯅ ꯎꯖꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ ꯍꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯃꯥꯁꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯕ ꯗꯔꯨꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯗꯨꯒ ꯁꯨꯝꯗꯧꯕꯅꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯀꯧꯔꯒ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯥꯛꯇꯅ ꯕꯨꯠ ꯑꯣꯏꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕ ꯃꯤꯗꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯦꯔꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕ ꯃꯥꯝꯃ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯅꯣꯡꯃꯤꯠꯇꯨ ꯃꯥ ꯌꯨ ꯌꯥꯝꯅ ꯊꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯕꯅꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯗꯣ ꯃꯥ ꯂꯣꯏꯅ ꯍꯩ ꯑꯁ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯗ ꯏꯍꯦ ꯌꯥꯕꯗꯨꯗꯤ ꯍꯥꯏꯅꯔꯒ ꯌꯥꯄꯣꯠꯅꯤ ꯑꯗꯨ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯀꯔꯤ ꯈꯜꯂꯤꯕ ꯇꯥꯎ ꯃꯗꯨꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯑꯃꯨꯛꯇꯪꯕꯨ ꯎꯅꯅꯤꯡꯉꯤꯅꯦ ꯐꯔꯦꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒꯅꯦ ꯑꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯄꯥꯝꯍꯩꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯅ ꯏꯄꯨ ꯄꯥꯝꯍꯩꯕ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯄꯨꯄꯨꯗꯤ ꯂꯩꯇꯤꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯥꯎꯕꯅ ꯍꯥꯏ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯈꯪꯕꯗꯨꯗ ꯁꯟ ꯂꯧꯁꯟꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯀꯨꯏꯔꯛꯂꯔꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯗꯔꯨꯕ ꯃꯕꯥꯅꯤꯗꯣ ꯉꯥꯏꯔꯤ ꯅꯥꯎꯕꯅ ꯄꯥꯝꯍꯩꯕꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯅꯣꯏ ꯏꯄꯨꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯟꯇ꯭ꯔ ꯇꯧꯕꯒ ꯇꯣꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯝꯍꯩꯕꯒꯤ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯏꯄꯨꯗ ꯍꯪꯉꯨ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯪꯈꯤ ꯗꯔꯨꯕ ꯅꯥꯎꯕꯅ ꯍꯧꯖꯤꯛ ꯍꯪꯈ꯭ꯔꯤꯕ ꯇꯧꯔꯤꯕꯗꯣ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯂꯥꯡꯖꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯉꯥꯏꯔꯕꯗ ꯄꯥꯝꯍꯩꯕ ꯃꯈꯣꯏꯒꯤ ꯁꯟ ꯃꯄꯤ ꯃꯆꯥꯗꯣ ꯍꯣꯏꯖꯤꯟꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯗꯨꯒ ꯁꯪꯒꯣꯜꯗ ꯆꯦꯛꯁꯤꯟꯅ ꯄꯨꯟꯈ꯭ꯔꯤ ꯃꯍꯥꯛꯇꯤ ꯊꯣꯏꯅꯕꯨ ꯈꯟꯖꯜꯂꯨꯗꯦ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕꯅ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯕ ꯂꯥꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ
ꯄꯥꯝꯍꯩꯕꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯎꯕꯅ ꯏꯄꯨ ꯑꯩꯈꯣꯏ ꯏꯄꯨꯕꯨ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯥꯈꯠꯂꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯍꯣꯏ ꯏꯄꯨ ꯑꯩ ꯏꯄꯨꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯩ ꯐꯩ ꯑꯗꯣ ꯀꯩꯗꯧꯔꯕ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ ꯏꯄꯨ ꯋꯥꯐꯝꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯣꯏꯒꯅꯨꯅꯦ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯌꯦꯡꯉꯨ ꯁꯜꯂꯁꯦ ꯀꯥꯡꯐꯩ ꯈꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯣ ꯏꯄꯨ ꯁꯨꯝꯗꯧꯕꯅꯤ ꯁꯦ ꯃꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯃꯤꯡꯅ ꯗꯔꯨꯕ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤꯅ ꯅꯥꯎꯕ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯑꯩ ꯈꯪꯉꯦ ꯅꯪꯒꯤꯁꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯐꯥꯕꯤꯌꯨ ꯁꯤꯅꯤꯅꯦ ꯑꯣꯖꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯠꯇꯦꯗ ꯃꯥꯏ ꯅꯨꯄꯤꯗꯨ ꯐꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤꯅꯣꯅꯦ ꯌꯥꯅꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯄꯨ ꯃꯥꯏ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦꯕ ꯀꯔꯤ ꯁꯤꯈ꯭ꯔꯦꯕ ꯁꯤꯈꯤꯕꯗꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯨ ꯅꯠꯇꯦ ꯁꯤꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯃꯍꯨꯠ ꯄꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯍꯨꯠ ꯍꯥꯏꯔꯒꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯅꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯀꯥꯡꯃꯩ ꯈꯨꯒꯦꯀꯣ ꯁꯤ ꯑꯍꯟꯁꯤ ꯂꯩꯈꯠꯂꯤꯅꯦ ꯏꯄꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯠꯆꯗꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯖꯅꯤꯡꯉꯦꯗꯅ ꯍꯥꯏꯔꯤ ꯅꯈꯣꯏꯕꯨ ꯀꯔꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯁꯤꯗ ꯆꯥꯁꯤꯜꯂꯨꯔꯒꯦ ꯒꯟꯖꯥꯒ ꯊꯛꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯣꯡꯐꯝꯗꯒꯤ ꯀꯣꯠꯂꯨꯗꯧꯔꯤꯕ꯭ꯔꯣ ꯏꯄꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯀꯧꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯏꯗꯅ ꯍꯥꯏ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃ ꯑꯃꯅ ꯑꯗꯨꯗꯤ ꯃꯥꯝꯃꯗ ꯍꯥꯏꯔꯨꯔꯣꯗꯅ ꯃꯥꯝꯃꯗ ꯍꯪꯉꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯥꯝꯃꯔꯣ ꯏꯄꯨ ꯃꯥꯝꯃꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯃ ꯐꯪꯉꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯃ ꯐꯪꯉꯤ ꯁꯤꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯅꯕꯥꯅꯤꯗꯤ ꯁꯤꯗ꯭ꯔꯤꯕ꯭ꯔꯣ ꯏꯄꯨ ꯑꯩꯈꯣꯏꯗꯤ ꯁꯤꯗ꯭ꯔꯤꯗ ꯁꯨꯝꯗꯧꯕꯅꯤ ꯏꯄꯨ ꯃꯥꯝꯃꯗꯨ ꯃꯥꯅ ꯀꯜꯂꯤꯉꯩꯗ ꯋꯥꯐꯝꯁꯤ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨ ꯃꯥꯅ ꯃꯥꯏꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯎꯅꯩꯌꯦꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗꯨꯒꯤ ꯏꯄꯨꯒ ꯇꯥꯟꯅꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯏꯄꯨꯗꯤ ꯄꯪꯁꯥꯎꯇ ꯁꯥꯎꯏ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯔꯝꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯁꯨ ꯄꯤꯊꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯝꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛꯇꯨ ꯀꯅꯥꯅ ꯍꯥꯏꯌꯣꯗꯅ ꯅꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯅꯣ ꯅꯈꯣꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯅꯈꯣꯏꯁꯤ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯅꯈꯣꯏ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯂꯛꯏꯔꯣꯏ ꯆꯠꯂꯣ ꯅꯌꯨꯝꯗꯅꯦ ꯆꯔꯥ ꯋꯥꯅꯅꯕ ꯆꯥꯛ ꯈꯥꯛꯇꯦꯗꯅ ꯅꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯨꯆꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯗꯔꯨꯕꯅ ꯏꯄꯨ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯑꯔꯣꯏꯕꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯥꯕꯨ ꯎꯅꯅꯤꯡꯂꯤꯕꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯄꯨ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯁꯥꯁꯦ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯔꯒ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯄꯨꯗ ꯍꯥꯏꯕꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯔꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯏꯅꯁꯨ ꯌꯥꯗꯕ ꯃꯤꯅꯁꯨ ꯌꯥꯗꯕ ꯊꯕꯛ ꯑꯃꯈꯛꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕ ꯊꯕꯛꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯨ ꯏꯄꯨ ꯁꯣꯔꯥꯠꯇꯤ ꯁꯣꯟꯗ꯭ꯔꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯕ ꯐꯔꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯇꯧꯒꯗꯕꯨ ꯊꯕꯛ ꯑꯁꯤꯗ ꯊꯧꯅꯥ ꯂꯩꯕ ꯀꯤꯒꯟꯗꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯅꯈꯣꯏꯅ ꯊꯧꯅꯥ ꯐꯠꯇꯗꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯐꯝ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯑꯋꯥꯅ ꯅꯪꯒꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯪꯊꯣꯡ ꯍꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯁꯨ ꯈꯪꯗꯦ ꯏꯄꯨ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯑꯩ ꯏꯄꯨꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ
ꯑꯩꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯀꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯅ ꯀꯠꯂꯨ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯀꯠꯄ ꯉꯝꯒꯗ꯭ꯔꯣ? ꯅꯥꯎꯕ ꯑꯃꯥꯏꯕ ꯄꯥꯝꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯔꯨꯕꯗ ꯌꯦꯡꯂꯛꯏ꯫ ꯗꯔꯨꯕꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯉꯝꯖꯒꯅꯤ꯫ ꯏꯍꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯑꯣꯖꯥ? ꯃꯤ ꯑꯃꯅ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯣꯅ ꯍꯪꯉꯛꯄꯗ ꯉꯝꯅꯦꯗꯅ ꯈꯨꯝꯃꯤꯕ ꯀꯣꯛꯇꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯥꯏꯅꯕ ꯌꯥꯔꯗꯒꯦ? ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪ ꯄꯤꯗꯧꯔꯤꯕ꯭ꯔꯣ? ꯏꯄꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯃꯍꯥꯛꯇꯕꯨ ꯎꯅꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯣꯛꯁꯤ ꯂꯧꯒꯦꯁꯨ ꯂꯧꯖꯈ꯭ꯔꯣ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯁꯨ ꯌꯥꯝ ꯆꯥꯎꯏꯅꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯣ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯣꯏꯅ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯇꯧꯁꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯑꯌꯥꯕ ꯂꯧꯖꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁꯨꯡꯉꯩꯗ ꯂꯥꯛꯑꯣ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅꯅꯦ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯈꯣꯏꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯗ ꯑꯌꯥꯕ ꯑꯃ ꯂꯧꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯀꯣ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯍꯜꯂꯣ ꯑꯩꯁꯨ ꯁꯟ ꯀꯥꯡꯋꯩ ꯈꯨꯒꯗꯕ ꯂꯩꯔꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯍꯣꯏ ꯏꯄꯨ ꯍꯌꯦꯡ ꯁꯨꯒꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯗꯨꯕꯨ ꯅꯠꯇ꯭ꯔꯪ ꯁꯦꯟꯗ꯭ꯔꯪ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡ ꯃꯥꯅꯨꯡ ꯈꯨꯝ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯩ ꯀꯗꯔ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ꯫ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯅꯤꯅꯦ꯫ ꯀꯥꯟꯗꯦꯁꯦ ꯍꯌꯦꯡꯅꯦ ꯆꯠꯂꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯂꯥꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯍꯩꯃꯥ ꯂꯧꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯏꯇꯥꯎ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯁꯣꯏ ꯁꯥꯡ ꯌꯥꯝ ꯆꯪꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯂꯣꯏꯔꯦꯍꯦ꯫ ꯑꯗꯨ ꯏꯇꯥꯎ ꯅꯥꯎꯕ ꯑꯩ ꯑꯕꯦꯝꯆꯥꯒꯤ ꯃꯣꯡꯐꯝꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤꯔꯥ? ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯃꯤꯒꯤ ꯃꯣꯡꯐꯝꯗꯨꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯗꯨꯕꯣ? ꯑꯔꯦꯝꯕꯗ ꯀꯔꯤꯒꯨꯝꯕ ꯃꯥ ꯊꯣꯛꯂꯛꯂꯕꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯀꯔꯤꯒꯨꯝꯕ ꯃꯥ ꯊꯣꯛꯂꯛꯂꯕꯗꯤ ꯑꯃꯥꯏꯕ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯍꯥꯛꯀ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯃꯥꯏꯕꯗꯨꯅ ꯀꯧꯕꯗꯗꯤ ꯊꯣꯛꯂꯛꯀꯗꯣꯏꯗꯤ ꯏꯕꯨꯡꯉꯣ ꯑꯕꯦꯝꯆꯥ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯁꯤꯅ ꯑꯕꯦꯝꯆꯥ ꯕꯨꯠ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯫ ꯌꯥꯔꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡꯗ ꯉꯥꯏꯊꯣꯛꯎ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯪꯅꯈ꯭ꯔꯦ꯫ ꯗꯔꯨꯕ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯥꯅ ꯅꯤꯡꯖꯔꯤꯕꯁꯤ ꯊꯨꯡꯂꯕꯗꯤ ꯑꯕꯦꯝꯆꯥꯒꯤ ꯃꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈꯤꯗꯅꯕ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯖꯥꯠꯀꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯃꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯑꯣꯏꯅ ꯑꯩꯅ ꯐꯥꯎꯔꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯇꯒ ꯂꯣꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯟꯈꯤꯗ꯭ꯔꯤꯕ ꯋꯥꯈꯜ ꯖꯥꯠꯀꯌꯥ ꯑꯃ ꯈꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯗꯔꯨꯕꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯏ ꯇꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯄꯥꯇꯤꯜꯗꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯗꯔꯨꯕ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯕꯦꯝꯆꯥꯗꯣ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯅꯥꯟꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯗꯔꯨꯕ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯕꯦꯝꯆꯥꯗꯤ ꯃꯃꯥꯏꯒꯗꯣ ꯂꯩꯊꯣꯔꯛꯇꯤ ꯋꯥꯏ ꯇꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯗꯔꯨꯕ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯑꯕꯦꯝꯆꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯑꯝꯃꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯕꯦꯝꯆꯥ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯑꯕꯦꯝꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯤ꯫ ꯃꯨꯁꯤꯟ ꯃꯨꯔꯤ
ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯛꯁꯪ ꯉꯥꯛꯅ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯔꯨꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯐꯃꯨꯡꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯗꯔꯨꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗ ꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯃꯃꯥꯍꯣꯏꯅ "ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯗꯔꯨꯕꯅ "ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯃꯪ ꯐꯠꯇꯕ ꯃꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯒꯤ ꯃꯃꯥꯅ "ꯏꯍꯦ, ꯍꯥꯏ ꯃꯣꯟꯒꯗꯣ ꯃꯅꯝ ꯅꯝꯃ ꯇꯨꯝꯊꯣꯛꯎꯅꯦ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ, ꯂꯥꯏꯅꯤꯡꯊꯧ ꯕꯨꯆꯦꯡꯅ ꯈꯣꯏꯔꯝꯖꯧ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯗꯔꯨꯕ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯕꯦꯝꯆꯥꯒꯤ ꯃꯁꯛꯇꯨꯅ ꯑꯗꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯗꯔꯨꯕ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯍꯟꯗꯛꯃꯨꯛ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯥꯟꯅꯕ ꯅꯥꯎꯕꯅ ꯗꯔꯨꯕꯕꯨ ꯃꯥꯡꯒꯣꯜꯗꯒꯤ ꯀꯟꯅ ꯀꯟꯅ ꯀꯧꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯗꯔꯨꯕ ꯇꯥꯔꯗꯨꯅ "ꯑꯣ, ꯑꯩ ꯀꯥꯗ ꯂꯩꯔꯤ ꯏꯇꯥꯎ, ꯆꯪꯉꯣ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯔꯤꯅꯣ, ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯉꯤꯅ, ꯂꯥꯎ ꯊꯕꯛ ꯑꯃ ꯆꯧꯁꯤ." "ꯑꯁ, ꯏꯁꯥꯁꯤ ꯀꯌꯥ ꯍꯩꯅꯤꯡ ꯍꯔꯥꯎꯗꯦ, ꯊꯕꯛꯀꯗꯣ ꯆꯠꯅꯤꯡꯗ꯭ꯔꯦꯗ, ꯅꯪ ꯀꯅꯥꯒꯅꯣ ꯑꯃ ꯆꯠꯃꯤꯟꯅꯔꯨꯔꯣ." "ꯑꯁ, ꯅꯪꯒ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯅꯤ, ꯂꯥꯎ ꯆꯠꯁꯤ ꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯅꯥꯎꯕꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯗꯔꯨꯕꯅ "ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯥꯎꯕꯅ "ꯑꯇꯩ ꯑꯃꯠꯇꯗ ꯆꯠꯂꯣꯏꯁꯦ, ꯉꯔꯥꯡ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ" ꯍꯥꯏꯔꯤ꯫ ꯅꯥꯎꯕꯅ "ꯀꯔꯤ ꯊꯕꯛꯅꯣ ꯑꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯅ "ꯁꯨꯝꯗꯧꯕꯅꯤꯗ, ꯅꯍꯥꯛꯅ ꯑꯕꯦꯝꯆꯥꯕꯨ ꯎꯅꯤꯡꯉꯦꯗꯅ ꯍꯥꯏꯗꯅ ꯉꯔꯥꯡꯒꯤ ꯏꯄꯨ ꯑꯃꯥꯏꯕꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯣꯗꯅ ꯍꯥꯏꯗꯅ, ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯑꯍꯜ ꯑꯃꯗ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯥ ꯍꯩ ꯅꯪ ꯄꯨꯔꯒ ꯂꯥꯛꯑꯣꯗꯅ ꯉꯁꯥꯏꯗꯣ ꯑꯌꯨꯛ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯍꯥꯏꯅꯔꯛꯄ, ꯑꯗꯨꯏꯗꯨꯗ ꯅꯪꯁꯨ ꯌꯦꯡꯍꯟꯒꯦꯗꯅ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ." "ꯑꯁ ꯏꯇꯥꯎ, ꯑꯩ ꯃꯗꯨ ꯇꯟꯕꯨ ꯇꯟꯖꯜꯂꯛꯂꯦꯗ." "ꯑꯦ, ꯀꯔꯤꯒꯤ ꯇꯜꯂꯤꯅꯣ? ꯁꯦ, ꯇꯧꯅꯦꯅ ꯈꯟꯈ꯭ꯔꯕ ꯊꯕꯛꯇꯨꯗꯤꯅꯦ ꯇꯧꯗꯨꯅ ꯈꯛ ꯇꯣꯛꯂꯣꯏꯗꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ, ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯥꯎꯕꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅꯁꯨ ꯃꯁꯛ ꯈꯪꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯥꯎꯕꯅ ꯗꯔꯨꯕꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯖꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯎꯅꯤꯡꯕꯅꯤꯅꯦꯀꯣ?" "ꯍꯣꯏ, ꯃꯥꯅꯤ ꯑꯣꯖꯥ." "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯎꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛꯇ ꯎꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯔꯨ ꯑꯔꯨꯕ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯗꯨꯒ ꯅꯍꯥꯛꯀꯤ ꯀꯨꯊꯤꯁꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯀꯨꯊꯤꯗꯣ ꯄꯨꯔꯛꯂꯣ, ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯅꯍꯥꯛ ꯉꯥꯎꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕꯛ ꯊꯤꯗꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯁꯥꯅ ꯂꯧꯖꯕ ꯇꯥꯕꯅꯤꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕꯅ "ꯑꯩ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ, ꯑꯩ ꯏꯁꯥ ꯁꯤꯖꯈ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪꯒꯗꯤ ꯎꯅꯖꯅꯤꯡꯉꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯨꯊꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ, ꯑꯗꯨꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯂꯒꯦꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕꯅ "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯁꯤ ꯀꯨꯊꯤꯗꯨ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯌꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯕꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯌꯦꯡ ꯅꯠꯇꯦꯅꯦ, ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯂꯥꯛꯄꯗꯣ, ꯑꯗꯨꯗꯨꯗ ꯀꯨꯊꯤꯗꯨꯁꯨ ꯌꯥꯎꯔꯛꯂꯁꯤ." ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ "ꯍꯣꯏ, ꯑꯗꯨꯅ ꯐꯒꯅꯤ, ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯡꯁꯟꯕꯅ ꯐꯩ" ꯍꯥꯏꯔꯤ꯫ ꯗꯔꯨꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯕꯁꯤ ꯃꯥꯅ ꯏꯊꯥ ꯊꯥꯖꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯨ ꯎꯕ ꯐꯪꯂꯤꯕꯅꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕꯅ ꯑꯩ ꯀꯨꯊꯤꯗꯨ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯇꯧꯕꯗ ꯈꯔ ꯀꯨꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯁꯤ ꯑꯩ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩ ꯏꯃꯥꯅ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯩ ꯄꯣꯠ ꯈꯔ ꯂꯧꯔꯨꯒꯗꯕ ꯂꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯗꯔꯨꯕꯅ ꯍꯥꯏꯕꯗꯨꯗ ꯅꯥꯎꯕꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯅꯦ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯍꯪꯆꯤꯠ ꯑꯣꯏꯒꯦꯔꯥ ꯉꯁꯤ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯅ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯎ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯇꯧꯔꯝꯃꯣ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯝ ꯅꯣꯏꯅ ꯂꯥꯛꯅꯤꯡꯕ ꯀꯥꯂꯝꯕꯗ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕꯅ ꯈꯪꯂꯤ ꯃꯁꯦ ꯄꯩꯁꯥꯗ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯗꯔꯨꯕꯅ ꯃꯉꯨꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 50 ꯂꯧꯊꯣꯛꯇꯨꯅ ꯗꯈꯤꯅꯥ ꯀꯠꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦꯗ ꯅꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯂꯛꯄꯗ ꯗꯔꯨꯕꯅ ꯅꯪꯒꯤ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯝꯕꯅꯤ ꯑꯗꯣ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯃꯉꯣꯟꯗ ꯌꯦꯡꯕꯁꯤ ꯐꯩ ꯀꯥꯟꯅꯁꯨ ꯍꯥꯏꯅꯩ ꯃꯥꯅ ꯌꯦꯡꯕꯗ ꯐꯔꯁꯨꯅꯦ ꯑꯩ ꯅꯪꯅ ꯉꯔꯥꯡ ꯆꯠꯃꯤꯟꯅꯕ ꯏꯄꯨ ꯑꯃꯥꯏꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯊꯥꯖꯩ ꯃꯗꯨꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯍꯟꯅꯔꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯊꯧꯗ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯁꯦ ꯃꯁꯤꯗ ꯑꯩꯅ ꯄꯤꯔꯤꯕ ꯆꯩꯇꯦꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯆꯩꯇꯦꯛ ꯑꯃ ꯅꯠꯇꯦ ꯃꯁꯤꯒꯤ ꯀꯥꯞ ꯑꯃ ꯋꯥꯡꯕ ꯆꯩꯇꯦꯛ ꯑꯁꯤ ꯅꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯗ ꯌꯨꯡꯅ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯔꯣꯝꯗ ꯆꯩꯁꯥꯡ ꯑꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯥꯡꯁꯤ ꯑꯁꯨꯝꯅ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯨ ꯐꯩꯅ ꯅꯠꯇꯕ ꯌꯨꯡꯅ ꯃꯤꯅ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯍꯌꯦꯡ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯡꯂꯒ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯔꯣꯝꯗ ꯅꯣꯟꯊꯔꯒ ꯐꯩꯅ ꯅꯠꯇꯕꯤꯗ ꯌꯨꯡꯅ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨ ꯐꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯩꯅ ꯂꯩꯔꯝꯂꯕꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨ ꯈꯪꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯆꯠꯀꯗꯕꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯆꯩꯇꯦꯛ ꯑꯃ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯆꯩꯇꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯅ ꯏꯇꯥꯎꯗꯤ ꯃꯤ ꯃꯆꯥ ꯎꯅꯈꯤꯗꯣꯔꯦꯀꯣ ꯑꯩꯈꯣꯏꯒꯗꯤ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅꯒ ꯎꯅꯤꯡꯉꯛꯇꯧ ꯃꯥꯟꯗꯦ ꯊꯣꯛꯂꯛꯀꯗꯣꯏꯗꯣ ꯚꯨꯠ ꯑꯣꯏꯅꯅꯦꯕ ꯇꯧꯔꯛꯀꯗꯣꯏꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕ ꯇꯔꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯍꯣꯏ ꯏꯇꯥꯎ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯕꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯣꯏꯗꯅ ꯇꯧꯒꯦꯕꯨ ꯀꯩꯅꯣ ꯍꯩ ꯆꯩꯗꯣ ꯌꯨꯡꯅ ꯊꯝꯕ ꯀꯥꯎꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯔꯨꯕ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ ꯅꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ ꯗꯔꯨꯕ ꯆꯩ ꯑꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯆꯩ ꯑꯗꯣ ꯌꯨꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯤ ꯌꯨꯡꯁꯤꯟꯗꯨꯅ ꯅꯠꯇꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯣꯝꯗ ꯅꯣꯟꯊꯍꯟꯗꯨꯅ ꯊꯅꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯈꯤ ꯑꯍꯤꯡ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯕꯦꯝꯆꯥꯗꯣ ꯃꯍꯥꯛꯅ ꯎꯅꯖꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯍꯥꯏꯗꯨꯅ ꯖꯥꯠꯀꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯥꯎꯕ ꯗꯔꯨꯕꯕꯨ ꯍꯧꯕ ꯂꯥꯛꯂꯤ ꯆꯩꯇꯦꯛ ꯑꯗꯣ ꯀꯝꯗꯧꯔꯦ ꯐꯩꯔꯝꯕ꯭ꯔꯥ ꯌꯨꯡꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ
ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯩ ꯇꯥꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩꯇꯦꯛ ꯑꯗꯨꯕꯨ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯇꯦꯛ ꯑꯗꯣ ꯐꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯑꯕꯦꯝꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯩꯇꯦꯛ ꯑꯗꯣ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯩꯁꯦ ꯐꯩꯔꯝꯂꯕꯅꯤꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯩꯇꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯅꯤꯗꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯗꯔꯨꯕꯅ ꯆꯩꯇꯦꯛ ꯑꯁꯦ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯅꯍꯥꯛ ꯆꯦꯛꯇꯤ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯩꯋꯥ ꯑꯗꯨ ꯇꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯎꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯕꯗꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯍꯥꯛꯅ ꯊꯦꯡꯅꯖꯔꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯝꯕꯤꯔꯤ꯫ ꯁꯣꯝꯗꯅ ꯗꯔꯨꯕꯅ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯨ ꯄꯥꯝꯍꯩꯕꯅꯗꯤ ꯈꯪꯍꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯔꯨꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯗꯔꯨꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡꯗꯣ ꯀꯥꯎꯒꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜꯗ ꯅꯣꯠ ꯇꯧꯁꯤꯟꯗꯨꯅꯁꯨ ꯊꯝꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯗꯔꯨꯕ ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯩꯀꯥꯏꯒꯤ ꯑꯕꯦꯝꯆꯥꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯥꯝꯍꯩꯕꯅ ꯍꯥꯏ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯂꯥꯡꯂꯒꯅꯨꯀꯣ꯫ ꯏꯕꯨꯡꯉꯣ ꯗꯔꯨꯕ ꯑꯣꯖꯥ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯈꯤꯕ ꯂꯩꯋꯥ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯅ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯍꯥꯛꯅ ꯁꯣꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯪꯊꯣꯡ ꯍꯥꯡꯂꯛꯀꯦ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯍꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕꯅ ꯂꯩꯋꯥ ꯃꯨꯔꯨꯝ 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 ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕ ꯍꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯌꯣꯠ ꯑꯃꯒ ꯑꯃꯒ ꯇꯛꯈꯥꯏꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯎ ꯑꯆꯧꯕ ꯑꯅꯤ ꯆꯞꯈꯥꯏꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒ ꯃꯀꯨ ꯑꯃꯗꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯥꯔꯛꯂꯕꯗ ꯄꯥꯝꯍꯩꯕꯅ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯑꯍꯨꯝꯂꯛ ꯈꯨꯔꯛꯄꯗ ꯗꯔꯨꯕ ꯂꯩꯋꯥ ꯑꯗꯣ ꯕꯔꯦꯡ 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 ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯤꯕꯗꯣ ꯗꯔꯨꯕꯅ ꯑꯕꯦꯝꯆꯥꯅꯤ ꯈꯟꯗꯨꯅ ꯑꯕꯦꯝꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯅꯁꯛ ꯑꯁꯦꯡꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯀꯦꯟꯗꯜ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯩꯈꯦꯠ ꯆꯨꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯕꯦꯝꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯥꯜ ꯑꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯦ꯫ ꯄꯥꯝꯍꯩꯕꯅ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯃꯩ ꯊꯥꯟꯒꯅꯨ ꯇꯧꯍꯩꯗꯦ ꯊꯕꯛ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯏꯄꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯩ ꯊꯥꯟꯗꯅ ꯑꯃꯝꯕꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯕꯨ ꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯈꯪꯂꯤ ꯗꯔꯨꯕꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯄꯥꯝꯍꯩꯕ ꯗꯔꯨꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯃꯨꯊꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯩꯈꯦꯠ ꯑꯗꯨꯁꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔ ꯄꯣꯠꯅꯤ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯄꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯍꯩꯕ ꯑꯃꯥꯏꯕꯗꯤ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕꯁꯨ ꯀꯤꯒꯨꯝ ꯄꯥꯈꯠꯀꯨꯝ ꯄꯔꯞ ꯏꯟꯅꯔꯛꯂꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕꯅ ꯄꯔꯞ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯄꯥꯝꯍꯩꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯥꯝꯍꯩꯕꯗꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯂꯣꯝꯗꯒꯤ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ
ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯪꯖꯔꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯥꯎꯕꯅ ꯉꯁꯥꯏ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯑꯕꯦꯝꯆꯥꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯂꯥꯛꯏ ꯇꯥꯎ, ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯑꯩꯅ ꯎꯍꯧꯗ꯭ꯔꯤ꯫ ꯑꯩꯅ ꯀꯦꯟꯆꯨꯋꯛꯀꯦ ꯇꯧꯔꯤꯉꯩꯗ ꯏꯄꯨ ꯑꯃꯥꯏꯕꯁꯤꯡꯅ ꯑꯩꯕꯨ ꯑꯁ ꯈꯪꯗꯦꯁꯦ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯅꯥꯎꯕꯅ ꯇꯥꯔꯒ ꯑꯗꯨꯗꯤ ꯃꯥ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯏꯄꯨ ꯑꯃꯥꯏꯕ ꯄꯥꯝꯕꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯁꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯛꯂꯤ꯫ ꯗꯔꯨꯕ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯈꯤꯗꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯗꯔꯨꯕꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ, ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯐꯠ ꯆꯦꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯕꯜꯕꯇꯣ ꯈꯔ ꯍꯦꯟꯅ ꯉꯥꯟꯅꯅꯕ ꯕꯜꯕꯇꯨ ꯊꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯕꯜꯕ ꯊꯥꯜꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯔ ꯃꯝꯊꯕ ꯕꯜꯕ ꯑꯗꯨꯃꯨꯛ ꯊꯥꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯗꯔꯨꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ꯫ ꯃꯤꯒ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ, ꯃꯝꯕꯅꯁꯨ ꯂꯣꯏꯔꯤꯕꯅꯤ꯫ ꯗꯔꯨꯕꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3:30 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ, 4 ꯇꯥꯁꯤꯜꯂꯛꯂꯝꯂꯦ꯫ ꯗꯔꯨꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯃꯥꯟꯅꯕ ꯅꯥꯎꯕ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯊꯟꯇ ꯀꯣꯔꯣꯛ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ, ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯇꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯇꯩꯊꯣꯛꯅꯕꯒꯤ ꯐꯗꯤꯅ ꯃꯃꯥꯏꯗ ꯀꯨꯞꯁꯤꯜꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯣꯞ ꯊꯥꯔꯛꯏ꯫ ꯗꯔꯨꯕ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯗꯤꯅ ꯀꯩꯅ ꯊꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯇꯩꯊꯣꯛꯂꯤꯉꯩꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯇꯥꯔꯤꯕꯗꯣ ꯗꯔꯨꯕꯅꯗꯤ ꯎꯗꯦ꯫ ꯃꯃꯥꯏ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯣ ꯎꯍꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯝꯅ ꯍꯥꯠꯇꯣꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯍꯧꯕꯒꯨꯝ, ꯃꯉꯣꯟꯗ ꯏꯁꯤꯡ ꯆꯤꯡꯅꯕꯒꯨꯝꯕ ꯑꯃꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯍꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯕꯅꯤ꯫ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯗꯔꯨꯕꯁꯨ ꯃꯍꯥꯛꯁꯨ ꯊꯕꯛꯇꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯗꯨꯃꯛ ꯇꯧꯔꯤ, ꯍꯥꯏꯕꯗꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤꯅ, ꯅꯣꯡꯁꯨ ꯉꯥꯟꯗꯕꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯣꯡ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯗꯔꯨꯕ ꯅꯥꯎꯕꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯅꯥꯎꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯇꯨꯝꯗꯕꯤꯗ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯗꯔꯨꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯕꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤꯒ ꯀꯥꯡꯉꯗꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯤ꯫ ꯅꯥꯎꯕꯗꯣ ꯗꯔꯨꯕꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯗꯨꯒ ꯗꯔꯨꯕꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯗꯨꯗ ꯗꯔꯨꯕꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯏꯇꯥꯎ, ꯅꯪ ꯑꯍꯤꯡꯗ ꯀꯩꯝꯇ ꯇꯧꯗ꯭ꯔꯣ? ꯀꯩꯝ ꯇꯧꯔꯛꯇꯦꯅ꯫ ꯅꯉꯣꯟꯗ ꯇꯧꯔꯛꯇꯕꯒꯤ ꯋꯥꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦ꯫ ꯃꯪꯗꯁꯨꯅꯦ ꯑꯩꯁꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯆꯤꯡ ꯆꯤꯡꯉ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯂꯣꯈꯥꯗ ꯂꯪꯊꯔꯤꯅꯤꯅꯦ꯫ ꯂꯣꯈꯥꯒꯤ ꯎꯔꯥꯁꯤꯡꯗꯨꯗ ꯑꯩ ꯄꯥꯏꯔꯒ ꯌꯥꯜꯂꯝꯂꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯏꯄꯨ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ꯫
ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯝꯍꯩꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯗꯔꯨꯕ ꯑꯃꯗꯤ ꯅꯣꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯗꯨ ꯄꯥꯝꯍꯩꯕꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯁꯠ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯥꯆꯤꯜ ꯑꯃꯠꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯄꯥꯝꯍꯩꯕꯕꯨ ꯀꯟꯅ ꯀꯧꯔꯤ, ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯃꯁꯨꯅꯨꯄꯤꯗꯨ ꯄꯔꯞ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ "ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯣ ꯍꯧꯖꯤꯛꯀ ꯂꯩꯔꯝꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯣ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ "ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯎꯅꯗꯕ ꯌꯥꯗꯕ ꯑꯃꯒꯤꯅꯤꯅꯦ, ꯑꯁ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯥꯝꯍꯩꯕꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯡ ꯃꯌꯥꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯑꯁꯣꯝ ꯊꯪꯕ ꯃꯅꯤꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ "ꯑꯥꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ "ꯍꯁ, ꯃꯁꯤꯒꯤ ꯏꯁꯨꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯄꯥ ꯁꯥꯈ꯭ꯔꯦꯍꯦ" ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯃꯇꯨꯡꯂꯣꯝꯗꯅ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯀꯧꯔꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯊꯋꯥꯏ ꯁꯥꯗꯅ "ꯍꯥꯏ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯉꯔꯥꯡ ꯅꯈꯣꯏꯅ ꯎꯅꯈ꯭ꯔꯕ ꯊꯦꯡꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯍꯜꯂꯣ." "ꯏꯄꯨ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯉꯔꯥꯡ ꯏꯄꯨꯅ ꯑꯗꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯎꯔꯤꯕꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯁꯛ ꯐꯖꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯎꯖꯒꯦ." "ꯅꯪꯅ ꯎꯖꯒꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯀꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯣꯛꯅꯗꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯗꯅ ꯕꯨꯠ ꯃꯆꯥ ꯄꯣꯛꯑꯣꯅꯦꯀꯣ." ꯄꯥꯝꯍꯩꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯔꯨꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯦ꯫ ꯅꯥꯎꯕꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯕꯁꯨ ꯀꯟꯐꯥꯝ ꯇꯥꯕꯗꯤ ꯉꯝꯗꯕꯗꯨꯗ ꯅꯥꯎꯕꯅ "ꯏꯄꯨ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯆꯩ ꯑꯗꯨ ꯌꯨꯡꯂꯒ ꯂꯩꯔꯝꯕ꯭ꯔꯥ, ꯐꯩꯔꯒ ꯂꯩꯔꯝꯕ꯭ꯔꯥ?" ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯗꯔꯨꯕ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ "ꯌꯨꯝꯗ ꯍꯜꯂꯣ, ꯑꯗꯨꯒꯅꯦ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯕꯅ ꯐꯒꯅꯤ, ꯑꯩꯗꯤ ꯉꯝꯂꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕ ꯈꯨꯠ ꯀꯨꯜꯂꯒ "ꯑꯣꯖꯥ, ꯑꯩ ꯂꯥꯟꯖꯈ꯭ꯔꯦ. ꯆꯩꯗꯣ ꯌꯨꯡꯂꯒ ꯂꯩꯔꯝꯗꯦ, ꯐꯩꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯃꯟꯈꯤꯕ, ꯎꯅꯤꯡꯃꯟꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥꯗ ꯆꯤꯟ ꯊꯤꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯝꯍꯩꯕꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ. ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯑꯋꯥꯕ ꯈꯥꯡꯕ ꯇꯥꯕꯅꯤ. ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯕꯅꯤꯅ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯧꯔꯨꯔꯤꯕꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯂꯥꯛꯂꯦꯗꯅ. ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯪꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯈ꯭ꯔꯦ. ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯊꯋꯥꯏ ꯑꯗꯨꯒ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯅꯍꯥꯛ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯅꯪꯂꯒꯅꯤ, ꯃꯗꯣ ꯈꯥꯡꯕ ꯇꯥꯕꯅꯤ. ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯂꯩꯔꯒ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤꯀꯣ." "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯅꯌꯨꯝꯗ ꯍꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯕꯅ "ꯏꯄꯨ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅꯤ? ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯄꯨꯅ ꯉꯝꯂꯔꯣꯏꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯝꯍꯩꯕꯅ "ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯅꯦ. ꯃꯪꯊꯣꯡ ꯍꯥꯡꯕꯗꯨꯕꯨ ꯄꯥꯍꯥꯡꯇ ꯍꯥꯡꯕ ꯌꯥꯕ꯭ꯔꯣ? ꯃꯪꯊꯣꯡ ꯍꯥꯡꯕ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯁꯤꯒꯗꯧꯔꯤꯕꯅꯤ. ꯉꯔꯥꯡ ꯃꯪꯊꯣꯡ ꯍꯥꯡꯕꯗꯨꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤ ꯁꯤꯔꯕꯅꯤ, ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯁꯤꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯥꯎꯕꯅ "ꯑꯣꯖꯥ, ꯑꯩꯗꯤ ꯁꯤꯕ ꯉꯝꯖꯈꯤꯔꯣꯏ. ꯑꯩ ꯃꯇꯝ ꯌꯥꯝ ꯋꯥꯠꯆꯔꯤ." "ꯑꯗꯨꯅꯤ. ꯐꯔꯦ. ꯉꯁꯤ 4-5ꯅꯤ ꯂꯩꯔꯒ ꯂꯥꯛꯎꯀꯣ. ꯆꯠꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕꯅ "ꯀꯔꯤ, ꯉꯔꯥꯡ ꯃꯪꯊꯣꯡ ꯍꯥꯡꯕꯗꯨꯗ ꯑꯩ ꯁꯤꯈ꯭ꯔꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯄꯥꯝꯍꯩꯕꯅ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯁꯤꯕꯒꯁꯨ ꯀꯤꯔꯤꯅꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯉꯁꯤ 4-5ꯅꯤꯁꯤ ꯀꯌꯥ ꯌꯥꯝꯅ ꯀꯨꯏꯅ ꯈꯥꯡꯒꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯪꯗ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯗꯔꯨꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯒ "ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯔꯛꯇꯣꯏꯅꯣ ꯈꯪꯗꯦ" ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯅꯈꯤ꯫ ꯗꯔꯨꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯖꯤꯜꯂꯨꯕꯗꯇ ꯀꯩꯁꯨ ꯂꯩꯇꯕ ꯆꯨꯝꯅꯒꯤ ꯊꯕꯛ ꯑꯃ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯪꯀꯤꯗ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯗꯔꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯍꯣꯏꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫
ꯗꯔꯨꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯒ ꯑꯃꯠꯇ ꯃꯨꯊꯠꯄ ꯖꯥꯠ ꯅꯠꯇꯦ ꯃꯍꯥꯛ ꯀꯤꯕꯗꯒꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯕꯤ ꯇꯥꯔꯛꯂꯕꯅꯤ꯫ ꯗꯔꯨꯕ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇꯥꯐꯝꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕ ꯃꯄꯥꯟ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯅꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕꯅ ꯀꯟꯇꯥ ꯑꯁꯤꯗ ꯃꯄꯥꯟꯁꯨ ꯑꯃꯨꯛ ꯊꯣꯛꯅꯤꯡꯂꯛꯑꯦꯅꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯕꯨꯠꯇꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯂꯤꯕꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯉꯤ꯫ ꯉꯥꯜꯂꯕ ꯁꯥꯠꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯣ ꯍꯥꯟꯅ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯀꯥꯞꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯈꯣꯡ ꯑꯗꯣ ꯀꯥꯟꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯇꯞꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯄꯥꯟ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯄꯗ ꯗꯔꯨꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯗꯔꯨꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯨꯝ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯨꯝ ꯂꯣꯝꯗ ꯒꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯍꯣꯏꯅ "ꯍꯥꯏ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯗꯔꯨꯕꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯕꯨꯠ ꯆꯠꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯍꯣꯏꯗꯣ "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯃꯥꯍꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯃꯥꯡ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯝꯗꯦ꯫ ꯃꯃꯥꯅ ꯄꯔꯞ ꯆꯠꯂꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯀꯔꯤ ꯎꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯗꯔꯨꯕꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ "ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯀꯥꯔꯨꯕꯤꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯂꯨꯗꯣ ꯃꯤꯗꯧꯅ ꯋꯥꯡ ꯆꯥꯎꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ" ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯗꯔꯨꯕꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯥꯂꯨꯗꯨ ꯑꯣꯏꯔꯒꯕꯨ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯗ꯭ꯔꯣ? ꯏꯍꯦ, ꯃꯃꯩꯅ ꯀꯩꯅ ꯊꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗꯅ ꯅꯪꯕꯣ?" "ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯣ ꯕꯨꯠꯇꯤ." ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯣ ꯁꯠ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯗꯣ "ꯍꯣ ꯐꯔꯦ. ꯃꯊꯪꯒ ꯇꯧꯔꯛꯂꯗꯤꯅꯦ ꯏꯃꯥ ꯇꯧꯒꯦ." ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯗꯔꯨꯕꯒꯤ ꯃꯃꯥꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯒꯤ ꯃꯃꯥꯅ "ꯑꯦꯔꯥ, ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯆꯥꯗꯕꯣ? ꯀꯔꯤꯒꯨꯝꯕ ꯍꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯅꯦ ꯃꯉꯛꯀ ꯊꯥꯗꯠꯀꯗꯧꯔꯤꯕꯅꯤ." ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯗꯔꯨꯕꯅ "ꯌꯥꯔꯦ ꯏꯃꯥ, ꯇꯨꯝꯃꯨꯔꯣ." ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯗꯔꯨꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯖꯤꯛꯇ ꯃꯃꯥꯗꯣ ꯉꯥꯡꯂꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯒ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯗꯨꯛ ꯊꯨꯅꯗꯤ ꯆꯠꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ ꯈꯪꯂꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯁꯥꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯤꯕ ꯉꯥꯡꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕ ꯍꯦꯟꯅ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯕ ꯇꯜꯂꯗꯨꯅ ꯐꯝꯀꯠꯂꯒ ꯐꯩꯖꯨꯞ ꯑꯗꯨ ꯁꯨꯞꯆꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯊꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯈꯨꯇꯨꯝꯅ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯒꯤ ꯊꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯕꯨꯗ꯭ꯔꯨꯡ ꯊꯤꯟꯕꯒ ꯀꯥꯎꯕꯒ ꯇꯧꯔꯛꯄꯗꯨꯗ ꯗꯔꯨꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯆꯣꯡꯊꯣꯛꯇꯨꯅ ꯀꯥꯡꯊꯣꯜꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯗꯣ ꯇꯥꯔ ꯃꯥꯜꯂꯤ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯉꯁꯥꯏꯒꯤ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯈꯟꯈꯤꯕꯗꯣ ꯇꯁꯦꯡꯕꯒꯤꯁꯨ ꯃꯃꯥꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯈꯔ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯗꯔꯨꯕꯒꯤ ꯃꯃꯥꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯗꯔꯨꯕꯅ "ꯏꯃꯥ, ꯐꯛꯂꯥꯡ ꯋꯥꯡꯃꯗꯒꯤ ꯗꯨꯡ ꯊꯤꯜꯂꯛꯑꯦ꯫ ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯀꯥꯗ ꯉꯁꯥꯏ ꯂꯥꯛꯑꯝꯕ꯭ꯔꯣ?" "ꯍꯩꯃꯥ, ꯂꯥꯛꯑꯝꯃꯤꯅꯦ ꯅꯪꯕꯣ. ꯃꯃꯥꯡ ꯊꯣꯡꯁꯨ ꯑꯩꯅ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯅꯤ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦꯕ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" ꯗꯔꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯄꯥꯍꯣꯏ ꯃꯅꯥꯎꯅꯨꯄꯥꯍꯣꯏ ꯃꯊꯪ ꯍꯧꯒꯠꯂꯛꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯅ "ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯗꯨꯡ ꯊꯤꯜꯂꯛꯏ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕꯒꯤ ꯃꯃꯥꯅ "ꯑꯣ ꯐꯔꯦ. ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅꯅꯦ ꯅꯅꯥꯎ ꯅꯨꯄꯥꯒ ꯍꯦꯛ ꯇꯨꯝꯃꯤꯟꯅꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕꯅ "ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦꯗ. ꯑꯗꯨꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯌꯥꯅꯤ, ꯏꯊꯟ ꯇꯨꯝꯒꯦ." ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯗꯔꯨꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ "ꯌꯥꯔꯦ ꯇꯥꯊꯣꯛꯁꯦ, ꯑꯩꯈꯣꯏ ꯇꯨꯝꯁꯤ." ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯃꯃꯥꯍꯣꯏꯁꯨ ꯃꯊꯪ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯄꯨꯡ 1 ꯂꯥꯟꯁꯤꯟꯈ꯭ꯔꯤ꯫ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫
ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯃꯨꯡ ꯍꯦꯛ ꯊꯦꯡꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯐꯛꯂꯥꯡ ꯀꯥꯆꯤꯟꯂꯣꯝꯗ ꯊꯪꯉꯤ, ꯗꯔꯨꯕꯅ ꯃꯄꯥꯟꯂꯣꯝꯗ ꯊꯪꯂꯤꯕꯅꯤ꯫ ꯐꯛꯂꯥꯡꯂꯣꯝꯗ ꯗꯨꯡ ꯗꯨꯡ ꯊꯤꯜꯂꯛꯄꯗꯣ ꯑꯃꯨꯛ ꯊꯤꯜꯂꯛꯂꯕꯗꯤ ꯑꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯏꯅ ꯊꯪꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯔꯨꯕꯅ ꯎꯔꯣꯟ ꯁꯥꯂꯣꯟ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯔꯨꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ, ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯞꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯨꯕꯗꯗꯤ ꯑꯕꯦꯝꯆꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯠ ꯁꯨꯠ ꯀꯞꯂꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯅꯣ ꯈꯪꯗꯦ, ꯑꯕꯦꯝꯆꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟꯗ ꯐꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯆꯥꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯗꯔꯨꯕ ꯑꯕꯦꯝꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯆꯥꯗꯣ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯁꯩꯌꯦꯡꯗ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯅꯣꯝꯂꯨꯕꯗꯗꯤ ꯑꯕꯦꯝꯆꯥꯒꯤ ꯃꯉꯛꯇꯣ ꯂꯩꯃꯥꯏꯗ ꯀꯣꯔꯣꯛ ꯂꯥꯎꯅ ꯀꯦꯟꯈ꯭ꯔꯦ꯫ ꯃꯀꯣꯛ ꯑꯗꯨꯅ ꯀꯦꯟꯈ꯭ꯔꯒ ꯃꯁꯥ ꯉꯥꯛꯇꯃꯛ ꯌꯨꯡꯂꯒ ꯐꯝꯂꯒ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯗꯔꯨꯕꯗꯤ ꯄꯥꯈꯠꯅ ꯃꯀꯣꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯈꯦꯠꯇꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯈꯦꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯧ ꯉꯧꯅ ꯄꯥꯡꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯗꯔꯨꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯡꯒꯣꯜꯒꯤ ꯀꯥꯈꯠꯐꯝ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯌꯩꯁꯟꯗꯨꯅ ꯃꯍꯥꯛ ꯇꯨꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯁꯟꯕꯗꯒꯤ ꯃꯍꯥꯛ ꯁ꯭ꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯇꯥꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯗꯔꯨꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯆꯩꯅꯥ ꯈꯣꯜꯂꯗꯨꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯔꯨꯕꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯡꯗꯣ ꯇꯦꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯡ ꯇꯦꯛꯄ ꯑꯗꯨꯒꯤ ꯆꯩꯅꯥꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗꯔꯨꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯅꯥꯎꯕ ꯗꯔꯨꯕ ꯁꯣꯛꯂꯦ ꯇꯥꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯗꯔꯨꯕꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯂꯨꯁꯜꯂꯛꯂꯕꯅꯤꯅ ꯅꯥꯎꯕꯅꯁꯨ ꯄꯥꯝꯍꯩꯕ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯡ ꯑꯗꯣ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯀꯤꯗꯤ ꯂꯦꯡꯍꯟꯗꯨꯅ ꯊꯝꯂꯣ, ꯑꯗꯨꯗꯨꯒ ꯍꯞꯇꯥ 2-3 ꯂꯩꯔꯒ ꯆꯦꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃ ꯄꯤꯔꯛꯂꯒ ꯗꯔꯨꯕ ꯌꯨꯝꯗ ꯄꯨꯊꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯕꯅ ꯗꯔꯨꯕꯒꯤ ꯃꯃꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯗꯔꯨꯕꯗ ꯆꯩꯔꯤ꯫ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯍꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯗ ꯍꯧꯖꯤꯛꯇꯤ ꯗꯔꯨꯕꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯄꯥꯝꯍꯩꯕꯗ ꯊꯕꯛ ꯑꯁꯦ ꯋꯥ ꯂꯥꯎꯔꯛꯇ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ, ꯏꯆꯥꯗ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯀꯗꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯗꯔꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯋꯥꯔꯤ ꯁꯥꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯎꯈ꯭ꯔꯤꯕꯗꯨ ꯚꯨꯠ ꯄ꯭ꯔꯦꯠꯅꯤ꯫ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯁꯑꯣꯡ ꯁꯥꯗꯥ ꯈꯔ ꯑꯣꯟꯖꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯤ ꯑꯣꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ, ꯅꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯝꯕ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯔꯨꯕꯅ ꯑꯕꯦꯝꯆꯥ ꯀꯝꯗꯧꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯝꯕ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯑꯕꯦꯝꯆꯥꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯃ ꯂꯩꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯈꯤꯗꯦ꯫ ꯗꯔꯨꯕꯒ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯝꯂꯕ ꯃꯇꯨꯡꯗ ꯑꯕꯦꯝꯆꯥ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯊꯪ ꯇꯦꯁ ꯇꯧꯗꯨꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯂꯩꯅꯥ ꯃꯈꯜ ꯈꯔ ꯅꯥꯔꯝꯕꯗꯒꯤ ꯑꯕꯦꯝꯆꯥ ꯅꯣꯡꯃꯒꯤ ꯁꯣꯛꯆꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯝꯍꯩꯕꯅ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯣ ꯇꯥꯏꯅꯕꯗ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯕꯗꯨꯗꯗꯤ ꯑꯩꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯅ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯈꯤꯕꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯗꯨꯒꯤ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯂꯥꯛꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯔꯦ,
ꯍꯣꯔꯦꯟꯗꯣ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯔꯨꯔꯒꯦ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯍꯣꯔꯦꯟ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯩꯃꯤ ꯆꯩꯇꯅ ꯈꯔ ꯄꯤꯔꯛꯀꯅꯤ ꯃꯗꯨ ꯅꯪ ꯈꯥꯡꯕ ꯇꯥꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯗꯣ ꯆꯠꯈ꯭ꯔꯤ ꯗꯔꯨꯕꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕꯗꯣ ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯃꯪ ꯑꯃꯗ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯅ ꯀꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯔꯨꯕ ꯃꯍꯥꯛꯀꯤ ꯇꯦꯛꯈꯤꯕ ꯃꯈꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯗꯔꯨꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯗꯔꯨꯕꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯒ ꯐꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯈꯪꯍꯧꯗꯅ ꯗꯔꯨꯕꯒꯤ ꯃꯃꯤꯠꯇ ꯑꯕꯦꯝꯆꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯗꯨ ꯎꯕꯗ ꯗꯔꯨꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯕꯦꯝꯆꯥ ꯅꯪ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯇꯥꯜꯂꯤ ꯑꯕꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯥꯊꯦꯛꯂꯕ ꯁꯛꯇꯝ ꯑꯃꯠꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯤ ꯃꯃꯤ ꯁꯥꯃꯤ ꯉꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯑꯃꯒꯨꯝ ꯂꯣꯏꯅ ꯃꯟꯊꯔꯛꯂꯤ ꯀꯥ ꯑꯗꯣ ꯃꯤꯔꯥꯡ ꯏꯊꯥꯡ ꯊꯥꯡꯕ ꯎꯐꯨꯜ ꯏꯀꯥ ꯀꯥꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭रि ꯃꯗꯨ ꯅꯠꯇꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯒꯤ ꯂꯤꯁꯤꯜꯂꯛꯄ ꯃꯉꯥꯜ ꯈꯔꯅ ꯉꯥꯟꯕ ꯅꯠꯇꯅ ꯌꯨꯝꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯉꯥꯜ ꯐꯪꯈꯤꯗ꯭ꯔꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯣꯒꯠꯂꯛꯂꯤ ꯖꯤꯡꯒ ꯑꯍꯣꯕ ꯑꯗꯨꯗ ꯗꯔꯨꯕꯅ ꯌꯦꯡꯈꯠꯂꯨꯕꯗ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯅ ꯅꯣꯟꯊꯗꯨꯅ ꯌꯦꯡꯊꯔꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯗꯔꯨꯕ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯅꯥꯎꯕ ꯑꯃꯗꯤ ꯃꯄꯥ ꯍꯣꯏꯕు ꯀꯟꯅ ꯀꯧꯗꯨꯅ ꯃꯍꯥꯛ ꯇꯦꯡꯊꯥꯔ ꯀꯞꯂꯛꯂꯤ ꯑꯗꯨꯕꯨ ꯗꯔꯨꯕꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥꯅ ꯀꯧꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯣꯛꯂꯨꯕꯗ ꯗꯔꯨꯕꯅꯗꯤ ꯎꯕ ꯅꯠꯇꯅꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯞ ꯄꯥꯏꯔꯛꯂꯤ ꯑꯩꯉꯣꯟꯗ ꯐꯥꯔꯛꯂꯤ ꯑꯩ ꯆꯤꯡꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯔꯨꯕ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯗꯔꯨꯕꯗ ꯍꯪꯉꯤ ꯗꯔꯨꯕ ꯇꯞꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯂꯒ ꯂꯣꯏꯈ꯭ꯔꯕꯣ ꯏꯃꯥ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯂꯣꯏꯔꯕꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯗꯔꯨꯕꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯃꯃꯤꯠꯇ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯔꯨꯕꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯕꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯊꯥꯔꯛꯈꯤ ꯑꯗꯨꯃ ꯊꯥꯔꯛꯄꯗꯨꯗ ꯗꯔꯨꯕ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯁꯥ ꯊꯦꯛꯇꯣꯛꯂꯒ ꯎꯞꯁꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ तारी अदुगा महक वाखल अदुमक मांगख्रे मयामना मनंगंदा थेक्तोक्लगा लेरमलिबसिबु मनंगंदा कैदोरबा जानो हाइदुना मनंगन अदुदा येंगुबददी फुरित अदो तत्पा मखै कनागुंबा अमन्ना खुपांगा थारंबगी खुबाक मरम तादुना लेरी फुरित आइगतुना येंगुबदा खुबाक मरम ngangsangnangna igado थोगली तौदुना उंजा तलगा लेरमबदु उबदा मयाम पुंगा ngakhi मसिगी मतुंग असोमदना कमदौरी पामहैबगी मनाक्ता महाना कौथोलुरिबा लाइमु अदो यौसलकली लाइमु अदो यामना सावना पामहैबगी मनाक्ता जोंसलकनबा तौरी अदुबु कल्लबा नोंलै नुंगसित अमा लाक्तुना साहुम अमगा लोइनना हौजिक्ति मफम मरांग खंगना सिटपा हौरकलै अदुगा मफम अदुदा मी पोलोइबगी मवोंगदा पुंगचान थिनबा अमदि कमलौनबगी खोंजल तारकली अदुमना तौरिङैगी मतम अदुदा लेकाय अदु लैबा मखोइ यू थकलुरगा थेंग हलकपा कांगु खरना आमाइबा पामैबना अथापदा तौरिबदु उरी अदुबु तौरिबदो पामैबनी हाइबदी खंगबनति मसिकी मतुंग पामैबना लाइमु अदुबु होइजलमलबा मतुंगदा मंगथोंग अदु थिंजलमले अदुगा लेवातिनवा खर सोंदुना थांगुल अमा पाइदुना लई खर सिंदुना लई अदुबु अमु ककली आसमना थौरम पुनमक लोइरगा मयुमना चतकी हाइदुना हे हौगलकपगा महाके मतुंग नोमदगी ओजा माइबा ngaiko हाइदुना कौरई पामैबना ओ थबक असि मखोइना खंख्रेदना करी हाइगे इबुंगो हाइदुना महाना पाइबा लातेल अदु खर लेथरगा माइ लेसलई कनानो हाइबदी खंग्रे लाक्लिबा सिंग अदुना युगा खर ngaवबगा मतम अदुदा नाहाक्ति गिस्तेस्ता कैदरमलिबनो नाहाक अखोइना फारबनी चखिबा यारोय हाइदुना चंगसलई मतम अदुदा पामैबना होय होय इबुंगो नखोइदा ngaवबो ngक्तनी
ꯅꯣꯏꯒꯨꯝꯕꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯕ ꯅꯠꯇꯤꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯈꯥꯎꯔꯗꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯔꯤꯅꯣ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯟꯇꯔ ꯈꯔ ꯁꯣꯜꯂꯒ ꯆꯥꯏꯁꯤꯜꯂꯝꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯕꯣꯝ ꯕꯣꯝ ꯇꯨꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯄꯥꯝꯍꯩꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯉꯧꯕꯁꯤꯡ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯁ ꯉꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯍꯦ, ꯂꯣꯏ ꯇꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗꯤ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯇꯧꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯗꯔꯨꯕ? ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯄꯨꯡꯐ ꯐꯔꯛꯂꯤ, ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯄꯥꯝꯍꯩꯕ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯈꯔ ꯐꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯗꯔꯨꯕꯅ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕꯅ ꯗꯔꯨꯕꯗ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯄꯥꯝꯍꯩꯕꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯒꯅꯨ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯝꯍꯩꯕ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯗꯔꯨꯕꯁꯨ ꯃꯈꯣꯡ ꯇꯦꯛꯂꯤꯕꯗꯣ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯔꯨꯕ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯇꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯟꯕ ꯍꯥꯏꯕꯗꯣ ꯈꯪꯖꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯕꯦꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯎꯖꯅꯤꯡꯕꯗꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯗꯔꯨꯕꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫